Sri Lanka ki Colombo City ki naak makta Indian Ocean da Samudrada inthok city ama sengbalakli masigi construction matawase uraga malem ngaknari. City asigi ming Colombo Port City kawi amasung China na finance tawri makoi na sengbat sagat libani. Masi asuki matik phajana sengbalakli madudi makoi ki official na hai complete oiraba tungda Singapore, Dubai, Monaco gumna phajagani competition oigani. Masi na maram oiraga Sri Lanka ina kolan ki bayai sini. Masigi anauba city ase semba ki damak Samudrada laingoi thomjilli laibak su hapchilli aduga foundation hawatladuna awang bathaki high tech city semgalakli. Masida world class business center, markets, marine life parks, amusement parks, hotels amati museum kaya makal matheni laidori se yengbagi pen bat lairoi dori. Loinana residential building kaya laigani asumna khandari city ase sabana Sri Lanka gi mi kaya job phanglagani loinana ina khunbagi maram amsu dori. Source amana haibadi city ase 2.5 square kilometer gi area oini amasung China gi harbor engineering company na $15 billion invest tawduna thabak hawgat khre. China na mafam shidagi kana balawdori se yam khre city asigi total income ki 43% aduga 99 years ki lease agreement su laigani. Hawjik thabak yamna kana chathari semgat liba mafam shida hanadagi laingoi lairammi madugi mathakta amukka laingoi leibak nung thomjillaga sagat pahorak pani. Hawjik su city macha amadi already complete oi khre but thabak yamna wat libagi wani. Project ase complete oi bada 25 years changbagi wani. Marakta corona pandemic hajilek tuna thabak kharani le pataki asum na hai South Asia da dia sugumba city ase atai leitri leikiroi Indian Ocean dani oirisi amasung India masibu uraga chakli intercity ase Sri Lanka gi control da leigani but China na sabani na finance tawbani na makoi da masidagi around 50% ki income chahi chama mukki na ya makoi na lokhat tori ni city ase complete tawrba tungda mioi around 80,000 mafam asida leiba yagani lehan gadawri masida achu hotels, tourist centers, banks, market kaya rang khongani madubu yengbagi damak athap adagi tourist sing yamna phujilakadori loinana masigi city asida invest tawkhiba mi sing loinana residence oiduna leiraga karabar tawbusing dagidi tax lawroi hairi. Masigi city asida oidoriba business transaction employment singi salary purumak ase US dollar do oigani. Masigi high tech city ase foundation tawresi haibagi wa lakhibase 2014 da China ge president Jinping Sri Lanka da visit tawraki madudagi haurakpani. Adom khanglamgani 2009 adwai da Sri Lanka government ase LTT fighter single land tawbada sen puthakibani. Wadagi makoina awa pakokna ba China da unsinkibani. China da su help tawbaga loinana Sri Lanka ga tayap tawraga achu project kaya dang paikhat pahorakpani. Sri Lanka da China gi sen yama tole hujik masigi city ase sembagi damak athap material sing transport tawrakli lambi thong kaya dang semkre pakhang kaya dang job tawri gari lising kaya busy oiduna thabak suri yengbada kumai ama oi hairi chahi khara matungda complete oi krabagi tungda di tourist sing na investors sing na phujilakadori do angakpa oi pagiwani. South Asia da di masigi city ase unique oi pagiwani. So thanks for watching.